mayambu ikoknona khoirumjari ngasisu mayamgi mafamda manipuri horror comedy ama puduna laksari horror comedy asigi maming amaiba amati mataw ahum wari asi hingliba amati sikraba kanagumbi amataga marinajati aibana wakhana sagatsaraga tabiriba singi nga pothanabagida semjabu warini haujik mayamda kudul tamjari manipuri horror comedy amaiba amati mataw ahum Sandhya ki matamni Binoy Babanda Beki makhoi ahumdu makhoi lekai da leiba cinema hall amata film jengu si hanaduna hall adu tamna wari sana lakli matam aduta Binoy na mamanaba singda wafam ama asum hairam badaki lighting gi thiba humbagi maramda asum wari sanara e JK horror hunted ki channel dudi as 1 lakh subscriber ge jodi mi hai hera yogi ugasunu sifam nafam khangdana hunajabagi mahayni kino hoine sumine adubudi ado aikoisu puthiraga YouTube da thagachiro baga phanda hojipu butle rane nati krai da chalaga thirino bai ki buda leba mafam bu kadai da oine gine narak mongsong mili nadraba mallaba yum asai gumbadani kaino adu da chalaga ne thiduriba ado maduna kari kandiba haima butu uradi butu ngaradi ekhoi siredana asibo khangde adodi buthi singsi adodi makhoi sinna batare ne bai noi noina haidubudi yam sume adubu mase magi wakal haidunida mi kinaba mafamduda sangdaga madu asingbani singdabani khangduribadusu phai kaino ato aikoisu tawsira haiba hoine tawraga lorene kaino babanda nangna adu yam khalidugo saksidi ado kainumtagi hauseba aikoigi to mapanda haibong ariba ma hawidana adugi makhongto ngahanwai angang phauki hai ado haujiti athiengmadane yam tamnai hairi ardai hekta horse baby noi wani ge tu haibagi wani aidi madu talihe era kiraga ki hayu nupa mandaba nui gumba sinine nupina play tawba nuwaise adu waradine butti basalani film ga yengwa kai dona ngang phumkhira is yam thokna faida ngakse hoi budu hajukti numi kabak tarak pada ngairi aduna napara gi buthoradro horen film jimba halapadu adu tawsi yai adu tawsi asumna makhoi ahumdu horen film jengba halakpada butti si haina wari sana film jengba satkri somda nakan amadana amaiba kokildo mana haijaba lewa khara solaga lai kaunabani haiduna sem saba punamak loreduna numidang thingtilakpa ngairi lekai aduda leiriba amaiba kokil yamna haiba amaiba nati hairudana su haitaba hairanudana su hekta haiba yamna farak tab maibani maramasina khara amana makok chakpa amaibani haiduna lakna biba hek yawi maramasida mahak yamna sawningduna mangona lakna rakpa usat thawoitaba mi sing ada but thanuna kihanningshi adubu mahak but kokthokpadi hairamti masidagi mahak na tamjariba oja aduda kanna takmanbadagi khara laiba ama tambirakpadagi mahakna ngasi asi changyeng tawge khallibani asumna matamdo hokri numidangi pung 10 tarakli amaiba kokeldo matam sap sare haiduna lai kokthunaba thawang tawrakli somda nakan amadana Binoy Babanda Beki makhoi ahumsu film jengba loiduna mayum lomda halakli tasingna makhoidi ngasai hainakhiba thabak ado kawrabani asumna makhoi ahumna wari sana lakpada lekai aduda leiba yamna chawba midi lenakidraba mallaba yum ama lairiba adugi mapa yoksilakli tanza aduta nupa ama amanba yum adugi maningwaida phamlaga karino ama tawribado makhoi ahumna urakli madu urakpada makhoi ahumdo ngasai makhoina hainakhiba thabak ado khangning ningsingdakli masidagi makhoi ahumna hei ngaikhun he
ꯑꯁꯤꯗ ꯃꯤꯁꯨ ꯂꯩꯅꯗ꯭ꯔꯕ ꯋꯥꯔ ꯃꯃꯥꯡꯒꯤ ꯌꯨꯝꯁꯤꯗꯕꯨ ꯀꯅꯥꯅꯣ ꯑꯃ ꯒꯟꯖꯥ ꯀꯠꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯣꯏ ꯎꯗ꯭ꯔꯣ ꯑꯁ ꯎꯏ ꯀꯩꯗꯧꯔꯒꯦ ꯍꯩ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯨꯝꯃꯒꯅꯦ ꯌꯦꯡꯁꯤ ꯃꯁꯤ ꯕꯨꯠ ꯁꯣꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯌꯨꯝꯁꯦ ꯆꯤꯡꯅꯔꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯀꯦꯃꯦꯔꯥ ꯅꯝꯈꯤꯗ꯭ꯔꯣ ꯍꯩ ꯍꯩ ꯅꯝꯈꯤꯅꯨ ꯐ꯭ꯂꯥꯁꯀ ꯅꯝꯂꯨꯔꯗꯤ ꯃꯥꯡꯈꯤꯅꯤ ꯑꯗꯨ ꯁꯔꯨꯛꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯥꯏꯕ ꯀꯣꯀꯤꯜꯒꯤ ꯃꯅꯥꯛꯇ ꯂꯨꯝꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯄꯥꯛꯊꯔꯒ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯀꯤꯜꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯑꯣꯟ ꯑꯗꯣ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯕꯥꯛ ꯄꯣꯛ ꯄꯣꯛ ꯈꯨꯔꯤ ꯑꯗꯨꯒ ꯃꯃꯤꯠꯇꯤ ꯄꯥꯡꯗꯅ ꯍꯥꯏ ꯅꯈꯣꯏ ꯂꯥꯛꯑꯕ꯭ꯔꯥ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏ ꯕꯕꯥꯟꯗ ꯑꯃꯗꯤ ꯕꯦꯀꯤ ꯃꯈꯣꯏꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯅꯈꯣꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯏ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯕꯕꯥꯟꯗꯅ ꯑꯩꯈꯣꯏꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜꯂꯣꯝꯗꯒꯤ ꯂꯥꯛꯏ ꯑꯗꯨ ꯅꯪꯅ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯍꯥꯏ ꯅꯪꯕꯨ ꯀꯧꯔꯤꯕ ꯑꯩꯁꯦ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯊꯕꯛ ꯈꯔ ꯄꯤꯒꯦ ꯃꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯥꯏꯕ ꯀꯣꯀꯤꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯕꯨꯠ ꯅꯠꯇꯦꯅꯦ ꯃꯥꯏꯕ ꯀꯣꯀꯤꯜꯅꯤꯅꯦ ꯑꯦꯔꯥ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯁꯦꯕ ꯀꯥꯟꯅꯗꯦ ꯕꯨꯠ ꯁꯥꯔꯒꯅꯦ ꯃꯉꯣꯟꯗꯒꯤ ꯁꯦꯟ ꯂꯧꯁꯤꯔꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤꯗꯤ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯀꯤꯅ ꯍꯦ ꯃꯥꯏꯕ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇꯨꯗꯣ ꯑꯩꯈꯣꯏ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯃꯜ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕꯗꯤ ꯅꯪ ꯍꯥꯠꯇꯣꯛꯀꯅꯤ ꯍꯩ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯍꯦ ꯄꯤꯒꯦ ꯅꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯄꯤꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯁꯨꯝꯗꯧꯕꯅꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯈꯥ ꯄꯥꯡꯅ ꯊꯣꯡꯒꯥꯜ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯂꯒ ꯃꯣꯍꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝ ꯊꯦꯡꯅꯒꯅꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯇꯝꯅꯔꯨꯁꯣ ꯃꯗꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯅꯨꯄꯥꯅꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯆꯠꯇꯤ ꯆꯠꯂꯝꯈꯤꯒꯅꯨꯀꯣ ꯍꯦꯛ ꯆꯠꯂꯝꯂꯕ ꯅꯀꯣꯛꯀ ꯊꯥꯗꯠꯂꯒꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯃꯒ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯨꯕꯨ ꯑꯃꯨꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯀꯧꯊꯣꯛꯅꯕꯒꯤ ꯂꯩꯋꯥꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯍꯌꯦꯡ ꯑꯣꯖꯥꯗ ꯍꯪꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯂꯨꯃꯤꯟꯕꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯀꯤꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯔꯤ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯗꯨꯗ ꯕꯕꯥꯟꯗꯅ ꯍꯥꯏ ꯑꯃꯥꯏꯕ ꯌꯥꯔꯦ ꯀꯩ ꯀꯥꯟꯗꯕꯗ ꯃꯟꯇ꯭ꯔꯗꯣ ꯄꯪꯁꯣꯟ ꯁꯣꯜꯂꯅꯨ ꯑꯩꯈꯣꯏꯗꯤꯅꯦ ꯃꯟꯇ꯭ꯔꯒ ꯑꯝꯇ ꯆꯪꯗꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯕꯨꯠꯅꯤꯀꯣ ꯃꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟꯗꯨ ꯀꯔꯤ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯑꯃꯥꯏꯕ ꯀꯣꯀꯤꯜꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯃꯃꯣꯟ ꯅꯣꯛꯑꯒ ꯂꯨꯄꯥ 3,000 ꯄꯤꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯃꯃꯝ ꯀꯔꯤ ꯕꯨꯠꯅꯣꯗ ꯅꯠꯇꯦ ꯁꯥ ꯆꯥꯒꯦ ꯏ ꯊꯛꯀꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯁꯦꯟ ꯑꯣꯏꯅ ꯂꯨꯄꯥ 3,000 ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯨꯠꯅꯣ ꯑꯃꯥꯏꯕ ꯑꯗꯨꯝꯅ ꯀꯗꯔ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯀꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯀꯟꯊꯣꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯕꯨ ꯇꯥꯜꯂꯤꯕꯅꯤꯅꯦ ꯐꯩ ꯑꯩ ꯇꯧꯒꯦꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯦꯀꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏ ꯑꯃꯥꯏꯕ ꯐꯥꯎꯕ ꯅꯪ ꯍꯧꯖꯤꯛ ꯁꯦꯟꯗꯨ ꯄꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯪ ꯌꯦꯟꯊꯣꯛꯅꯔꯒ ꯆꯥꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯀꯤꯍꯟꯕꯗꯒꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯐꯔꯦ ꯑꯩ ꯂꯨꯄꯥ 1,000 ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 1,000 ꯌꯥꯅꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ
tumin amaiba kukil lakpa ngairami asumna makoina amaiba kukil lakpa ngairingada makoina leiba yum amanba adugi manungdagi kanagumbi amana kappagi khonjal tarai khonjal adu tabada makhoi ahumdo kiba phawakle adubu sen singdu pambadagi kiresu kina adum ngairami masdagi ngahak leraga amaiba kukil do lakle aduga makhoi ahumda lupa lising ama piki masdagi makhoi ahumna amaiba kukilda phare abaiba akhoi amu khallage asumna nungtigi akhoi bu koru asi hairamaga makhoi mamanaba ahumda nuktuna satkri masdagi amaiba kukilsu mayumda hankri matamaduda makhoi amaiba amadi mamanaba ahumduna satkhiba ado amaiba kukilna lai kauthoklamba yum adudagi kanagumba amana yengduna lehori asumna matamdu hokri mathangi nongali amaiba kukildu magi ozagi manakta lakle aduga ngarang tawkhibasing ado paw tamlami oza karino ozagi lewadudi yauna berani da amuktang kawgadabu makhoi ahum thorine kari haiba kukil makhoi ahum thori haiba hoi oza aduga aigi thabak tawbagi lupa lising ahum piyu adana hekta haibai wanida karino ni kukil lainabu sim piyu haibasibu taba yaba waro natti nangdi sibu namangdu ubudu haribro oza kadagi ai isamanane kauthoini aduga makhoi ahumdo thorini fare laiba singdu nupara nupira oza nupa ngaktane ado makhoi gi masakadi uhobro oza mammanine uhogde aina su thona yengsillude kidana ai wa haige nang kopata trop libado aina pikhiba lewa adugi mahai nati aina pikhiba dudi nupi oina thorakadabani horendo amuka kawraga yengu maduda karigumba nupa thoraklabati aingoda paw piru oza kamana oza da paw pigidinu hai nang kawtholiba lai aduda pakhon sigidabani ne but asidi hoi oza ai bapta jare ai amu hanjakrage hallo karino masigi koksak sin hari basibo ai ne chopna batare tawrisi asumna khanduna amaiba kokilgi oza ado murum sonduna lehoki somda nakan amadana makhoigi mamanaba ahumdo punduna ngarangi thodok adugi wari sanari ngarangdi but sarobagi lupa lising ama phangi ado ngasi su amaiba do lai kokthuladi aikhoigi kutta seng kharadi painisa adudi horen chalusi haibro yaine asumna makhoi ahumsu ngarangi matawgum yum amanba adugi manakta satsi hanaduna numit taba ngaiki masigi matung numit tarakle adubu numit adudi amaiba kukilna khalli ngarangdi khara ngamna kokthuduna senda sopa laiwona thorai adunati ngasidi khara thengna kauthokke asumna khallaga ma phamungda nungaina tumna leithokle masigi matung haujik numidangi pung 13 tarakle tanza aduda makhoigi mamanaba ahumda amanba yum aduda lakle asumna makhoina lakpada ngarangi matawgum amaiba kukildu tuminna phamlaga lairon soli madu ubuda makhoi ahumna hai leirehe ngasi su soidre handakti lising manga dagi taba yaro haisiko asumna makhoi ahumdu ngarang langduna yum adugi manakta leiriba amaiba kukilge manakta sangsilli tanza aduta kukildo makhoi ahumda wa amata hairamdana yum adugi manunglomda sangkhri maduda makhoi mamanaba ahum aduna makhoina uriba amaiba kukilgi matung ineri adubu makhoi ahumna uriba kukildudi makhoi ahumda hanna phawgi jingamda imung aduda asum sangkhri matamaduda makhoi mamanaba ahum aduna hai ngai khuni amaiba sibu ngawa jalo natraga akhoi lakpasidagi yumsida luranaba sangi jalo as khangde adum tum matung inasi karana khangni yumsida mana rulaga thamba
sana lupa ka leirambadi akui hongdi odini asumna makoi ahumdu ware sana makoina uriba amaiba kokilgi matung asum inerakpada amaiba kokilna ka amada phatlaun sangki aduga upu ama tapna hangdoklaga kari no khara tawraga ka adutagi parap thokhrei taja aduta makoi manaba ahum aduna hauji kokilna hangdoklamba upu ado makoina hangdoklaga yenglubadadi ihingna hing sarba migi makok ama yauramle madusu makoi ahumda munna jingduna laibagi saktamda oina leiramki madu upuda makoi ahumdo kanna lawraga ka arudagi senthuraklei taja aduda makoi leiriba yum ado pungmam mamkhri maruda makoi ahumna magi phone plus ado thanduna yum arudagi mapanda thokanaba honari asumna makoina tonari ngai yum adugi khwai mathak thangba dalan aduda maingal ama uki maingal ado kanagumba amana kendal ama pairaga asum chatkibagi mawungni madu ubuda makoi manaba ahum maduna hai nakhoi tabo yumsi mi leba mali adusu mi hatpa hauji aikuni uribado asida kendal pairaga chatliba mi sina hatpa sodan oramgani huimi binoi masida kendal pairaga chatliba si mi hatpa sodan oramgani ngai kande atumini nasi as bai binoi bai bikie aikoi yumsi thadu hogun fanida as but am oramdane hera bai babanda nangam kirabo nati aikhoina asu kuina lerak pasida yumsida lai unadana mi sikhiba takrabo kandi hoji aikhoina uribado miapa sodan oramgani ma faraga lekai miyamda pitokshi fare nakuni yadrabani na hoji kimidugi khongul lirursi asumna makoi maring ngahak tongraba matung kendal pairaga satkhiba adugi manakta asum laklei asumna lakpada kendal pairaga satkhiba do ka amada amuk sangkhri maruda babantana bayani salasi laoda noibo aidi ase mi suman mande ko amadu wurmudo malimi as babanda naksidi buran nupi mali he as adu natimi nati aikhoina asigi matung inaraga phanggal bakana basi karinoba hone masi pharagane mayamda nanga toriba thabak se tathokani karigumba tathokanu hairabati aikhoida lupa lak ama piyu haraga demand tawdoriba asumna hainaraba matung makoi ahumna kendal paiba miyoi aduna sangkhiba ka aduta sangsilai adu makoi ahumna ka aduda sangsilubadadi nupi ama thauri yalaga leiramlei madu ubuda makoi ahum ado kanna lawduna dalam mathaktagi parap kumtharai aduga yum arudagi senthokpa yaba lambi thirai asumna tamari ngai khanghaudana beki gi makong aduda kanagumba amana pairakpagum pairai maruda beki na yengtharubada aki bagi satam oiraba musin muba kot amana paidna lerami maruda beki na lauge hek tawpata beki do ka amada sor laktuna sinsinkhri aduna tawrakpa aduda beki gi mamanaba ani duna mahakpu yananaba kanna honaki asumna makoi ahumna urau thrau launarakpa aduda yum ado punglang langli tanja aduda amaiba kokildu mafam aduda lai kauthokpa lakpani asumna mahanga lakpada yum adugi manungda mi khara koilau lawbagi khonjal ama tabadagi amaiba kokilna lai ama sonduna yengi maduda mahana yum aduda nupi amagi thawai ama leire haiba khanglaki masidagi amaiba kokilna magi oiba lairon kaya sonduna yum aduda leiriba but ado kauri masidagi yum aduda leiramba but ado thoraklei asumna but aduna yum adudagi thorakpadagi bekisu mabu singlamba ado thadroklei masidagi makoi ahumdu yum adugi mapanda ngamjabi thaduna senthorei matam aduda amaiba kokilna makoi ahumbu khamlami aduga karamna tawribano haina hangi maruda makoi ahumna ahanbadadi haidu u haiba yaramdi maruda amaiba kokilna nakhoina haidok trabadi awa phamda tagani haina kihallakli maruda makoi ahumdo kiyaduna ngarang makoina tawkibado loina haidorokli matam aduda amaiba kokilna khanglakli marudi mana ngarang kauriba aduda but ado lai adubu makoi ahumna amaiba kokilga manakta laisinbadagi but ado yum aduda laisinduna
ꯂꯩꯈꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯂꯨꯅ ꯌꯦꯡꯂꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯅꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯏꯄꯨ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯉꯔꯥꯡꯒꯤ ꯁꯦꯟꯗꯣ ꯑꯩꯈꯣꯏ ꯍꯟꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯐꯥꯎꯕꯗꯗꯤ ꯌꯧꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜ ꯑꯗꯨꯁꯨ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯝꯕꯗ ꯉꯁꯤꯒꯤ ꯃꯌꯥꯝꯗꯨ ꯈꯪꯉꯦꯗꯅ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯣꯀꯤꯜꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯆꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯂꯥꯏ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯚꯨꯠꯀꯤ ꯌꯨꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯦꯔꯤꯅꯥ ꯇꯣꯟꯖꯝ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯚꯨꯠꯀꯤ ꯌꯨꯝ ꯅꯣꯡꯃ ꯑꯃꯥꯏꯕ ꯀꯦꯁꯣ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯂꯩꯁꯅꯥ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯌꯨꯝ ꯑꯃ ꯂꯩꯔꯝꯈꯤ ꯌꯨꯝ ꯑꯗꯣ ꯃꯈꯣꯏꯅ ꯅꯧꯅ ꯂꯩꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯣꯡꯅ ꯄꯤꯔꯝꯃꯤ ꯃꯐꯝꯗꯣ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯏ ꯇꯝꯐꯥ ꯑꯃꯗꯤ ꯗꯦꯕꯦꯟꯒꯤ ꯃꯆꯥ ꯃꯉꯥꯅꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯗꯤ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯍꯧꯅꯁꯨ ꯈꯣꯡꯈꯤ ꯇꯝꯐꯥ ꯑꯃꯗꯤ ꯗꯦꯕꯦꯟꯒꯤ ꯃꯆꯥ ꯃꯉꯥꯒꯤ ꯃꯃꯤꯡ ꯊꯣꯏꯕꯤꯁꯅꯥ ꯁꯅꯔꯦꯝꯕꯤ ꯑꯕꯦꯝꯃ ꯕꯕꯤꯅꯥ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯤꯅꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯈꯟꯖꯤꯟꯅꯔꯨꯗꯦ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯗꯦꯕꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯟꯗꯣꯟꯕꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕ ꯎꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯄꯣꯠ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯃꯤꯡꯁꯦꯟ ꯄꯥꯟꯕ ꯏꯁꯩ ꯌꯥꯎꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯣꯟꯗꯣꯟꯕꯤ ꯁꯥꯟꯅꯄꯣꯠꯇꯣ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯔꯤꯅ ꯃꯈꯣꯏꯒꯤ ꯎꯄꯥꯛꯅ ꯐꯛꯂꯥꯡ ꯈꯥꯕ ꯀꯥ ꯑꯃꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯃꯥꯏꯈꯨꯝꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯗ ꯑꯕꯦꯝꯃꯅ ꯑꯃꯥꯡꯕꯤ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯣ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯃꯁꯥ ꯄꯥꯏꯔꯒ ꯂꯩ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯔꯒ ꯊꯤꯍꯜꯂꯤ ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯈꯨꯕꯥꯛ ꯈꯨꯔꯛꯈꯤ ꯃꯗꯨꯗ ꯑꯕꯦꯝꯃꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗ ꯑꯕꯦꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯖꯤꯟꯅꯩ ꯃꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯨ ꯈꯥꯔꯤꯕ ꯎꯄꯥꯛ ꯑꯃ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯍꯣꯔꯤ ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯒ ꯑꯕꯦꯝꯃꯒꯅ ꯎꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥ ꯗꯦꯕꯦꯟꯁꯨ ꯀꯧꯏ ꯃꯆꯥꯁꯤꯡꯅ ꯀꯧꯕꯗꯣ ꯇꯥꯕꯗꯒꯤ ꯗꯦꯕꯦꯟ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯑꯩ ꯀꯩꯗꯧꯔꯦ ꯍꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯥ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯁꯤꯒꯤ ꯎꯄꯥꯛꯁꯤꯗ ꯊꯦꯡꯖꯤꯟꯕꯗꯒꯤ ꯍꯣꯈ꯭ꯔꯦ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯍꯩꯃꯥ ꯅꯣꯏꯕꯨ ꯌꯦꯡꯂꯒ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ ꯀꯗꯥꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯄꯤꯔꯛꯎꯁꯦ ꯑꯩ ꯀꯩ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯅꯈꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯣ ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯇꯣꯔꯆ ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯗꯨ ꯎꯄꯥꯛ ꯍꯣꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯅ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯉꯤ ꯑꯗꯨꯒ ꯆꯪꯉꯛꯏ ꯃꯐꯝꯗꯣ ꯄꯨꯝꯃꯝꯃꯤ ꯗꯦꯕꯦꯟꯅ ꯇꯞꯅ ꯀꯥ ꯑꯗꯨꯒꯤ ꯁ꯭ꯇꯤꯌꯥꯔꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯥ ꯑꯗꯨꯗ ꯃꯜꯂꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯤꯔꯥꯡ ꯃꯀꯣꯟꯅꯁꯨ ꯂꯣꯏꯔꯦ ꯗꯦꯕꯦꯟ ꯃꯐꯝ ꯑꯗꯣ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯗꯨꯗ ꯇꯝꯐꯥꯅ
ꯀꯔꯤ ꯂꯩꯍꯧꯒꯦ? ꯀꯩꯁꯨ ꯂꯩꯍꯧꯗꯦꯗ, ꯄꯣꯠ ꯑꯃꯟꯕ ꯈꯔ ꯂꯩꯍꯧꯏ, ꯃꯤꯔꯥꯡꯒ ꯌꯥꯝ ꯊꯥꯡꯍꯧꯏꯗ꯫ ꯑꯣ, ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯔꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯒ ꯃꯈꯣꯏ ꯄꯣꯊꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯅꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯅꯥꯎꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯈꯣꯡꯕ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇ ꯌꯦꯡꯉꯨꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯏ ꯑꯁꯤꯕ ꯀꯥꯕꯒꯤ ꯃꯑꯣꯡꯗ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤ ꯑꯗꯣ ꯃꯈꯣꯡꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯄꯨꯡ 3:07ꯇ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯦꯕꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯟꯗꯣꯟꯕꯤꯗꯣ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥ ꯀꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ "ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯅꯅꯥꯎꯗꯣ" ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯅ "ꯅꯅꯥꯎ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ "ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯒ ꯗꯦꯕꯦꯟꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯅꯅꯥꯎꯗꯣ ꯁꯤꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯦꯁꯣꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯀꯦꯁꯣꯁꯨ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯎꯠꯂꯤ꯫ ꯂꯥꯏꯙꯤꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯈꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯊꯋꯥꯏ ꯆꯪꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯂꯥꯁꯅ ꯆꯨꯊꯦꯛ ꯅꯥꯏꯅ ꯀꯣꯏꯁꯤꯟꯕ ꯂꯥꯏꯙꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁꯣꯅ ꯍꯥꯏꯔꯛꯏ꯫ "ꯃꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯙꯤꯅꯤ꯫ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ"꯫ ꯃꯗꯨꯗ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ "ꯑꯣ, ꯑꯗꯣ ꯁꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ?" ꯃꯗꯨꯗ ꯀꯦꯁꯣꯅ "ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ. ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯦꯕꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯝꯐꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:08 ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯘꯔꯤꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯕꯦꯝꯃꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯅꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯕꯦꯝꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯕꯕꯤꯅꯥꯗꯣ ꯇꯨꯝꯅ ꯆꯠꯄꯒꯤ ꯍꯦꯕꯤꯠ ꯑꯃ ꯇꯧꯔꯛꯂꯦ꯫ ꯃꯥꯅ ꯇꯨꯝꯂꯒ ꯆꯠꯄꯗ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯥꯒꯤ ꯎꯄꯨ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯕꯕꯤꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯄꯥ ꯗꯦꯕꯦꯟꯕꯨ ꯀꯧꯏ꯫ ꯑꯗꯨꯒ ꯃꯄꯥ ꯗꯦꯕꯦꯟꯗ ꯅꯨꯡꯇꯤꯒꯤ ꯕꯕꯤꯅꯥꯅ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯎꯄꯨ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯃꯀꯣꯛ ꯌꯩꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯤꯅꯥꯗꯣ ꯃꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥꯒꯤ ꯃꯁꯥꯗ ꯏ ꯑꯁꯤꯕ ꯀꯥꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯗꯦꯕꯦꯟꯅ ꯎꯈꯤ꯫ ꯃꯗꯨꯗ ꯗꯦꯕꯦꯟꯅ "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ? ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏ ꯑꯁꯤꯕ ꯂꯣꯏꯅ ꯀꯥꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯃꯤ?" ꯃꯗꯨꯗ ꯇꯝꯐꯥꯅ "ꯈꯪꯗꯦ, ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯝꯃꯤ"꯫ ꯃꯗꯨꯗ ꯗꯦꯕꯦꯟꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯍꯤꯗꯥꯛ ꯇꯩꯔꯒ ꯐꯖꯅꯤꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯦꯕꯦꯟꯁꯨ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯎꯆꯦꯛ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯕꯦꯟꯅ "ꯀꯩꯅꯣꯅꯦ? ꯅꯨꯡꯇꯤꯒꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯌꯨꯝꯁꯤꯕꯨ ꯂꯥꯏꯒ ꯂꯩꯔꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯣꯐꯤꯁꯇꯣ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯗꯦꯕꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯇꯣꯟꯗꯣꯟꯕꯤ ꯑꯃꯗꯤ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯇꯣꯟꯗꯣꯟꯕꯤꯒꯤ ꯀꯥꯗ ꯂꯥꯛꯄꯗ ꯇꯣꯟꯗꯣꯟꯕꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕ ꯎꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯅ ꯆꯪꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅ "ꯃꯃꯥ, ꯑꯃꯥꯡꯕꯤ ꯈꯨꯕꯥꯛ ꯈꯨꯕꯤꯗꯨ ꯁꯥꯟꯅꯁꯦ. ꯃꯃꯥ ꯅꯪ ꯃꯥꯡꯉꯣ",
ꯃꯗꯨꯗ ꯇꯝꯐꯥꯅ ꯍꯣꯏ ꯍꯣꯏ ꯃꯥꯡꯒꯦ ꯃꯤꯠꯁꯦ ꯄꯨꯜꯂꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯅ ꯃꯃꯥꯒꯤ ꯃꯃꯤꯠꯇꯣ ꯄꯨꯜꯂꯤ ꯑꯗꯨꯒ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯇꯝꯐꯥꯅ ꯇꯣꯟꯗꯣꯟꯕꯤꯕꯨ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯒꯤ ꯎꯄꯨꯗꯣ ꯊꯣꯡ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯊꯤꯡꯗꯣꯛꯂꯒ ꯈꯨꯕꯥꯛ ꯈꯨꯔꯛꯂꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯄꯗ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯇꯣꯟꯗꯣꯟꯕꯤꯅ ꯊꯣꯡ ꯃꯄꯥꯟꯗ ꯆꯦꯞꯊꯔꯒ ꯃꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯇꯝꯐꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯃꯤꯠꯇ ꯎꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯁꯥꯗ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯎꯄꯨꯔꯣꯝꯗ ꯌꯦꯡꯏ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡꯗꯣ ꯐꯥꯛꯇꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯇꯝꯐꯥ ꯏꯉꯛ ꯉꯛꯏ ꯑꯗꯨꯒ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯕꯦꯝꯃ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯃꯈꯣꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯈꯪꯆꯤꯡ ꯆꯤꯡꯂꯛꯏ ꯍꯟꯗꯛꯇꯤ ꯀꯟꯅ ꯆꯤꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯤ ꯀꯥꯆꯤꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯁꯨ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯣ ꯄꯔꯞ ꯆꯪꯏ ꯑꯗꯨꯒ ꯑꯕꯦꯝꯃꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯕꯦꯝꯃꯗꯤ ꯊꯣꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯄꯝꯃꯤ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯄꯥ ꯗꯦꯕꯦꯟꯁꯨ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯇꯝꯐꯥ ꯑꯃꯗꯤ ꯗꯦꯕꯦꯟ ꯂꯥꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅꯁꯨ ꯊꯣꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯕ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯇꯝꯐꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡ ꯑꯗꯣ ꯀꯣꯛꯅꯅꯕ ꯒꯨꯂꯤ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯅꯔꯨꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯦꯕꯦꯟꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛ ꯇꯨꯝꯊꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯨꯝꯕ ꯊꯦꯡꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯊꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯂꯤꯕ ꯅꯤꯡꯗꯨꯅ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯆꯠꯄꯗꯗꯤ ꯂꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯥꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯈꯣꯏꯒꯤ ꯀꯥꯁꯤꯡ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯟꯗ ꯃꯊꯪ ꯇꯥꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯐꯣꯇꯣꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯝꯐꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯇꯝꯐꯥꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯏꯟꯅꯔꯒ ꯂꯥꯛꯄꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯥ ꯗꯦꯕꯦꯟꯅ ꯆꯪꯂꯨꯕ ꯃꯤꯔꯥꯡ ꯊꯨꯕ ꯄꯣꯠꯆꯩ ꯑꯃꯟꯕ ꯂꯩꯍꯧꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯊꯣꯡ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯃꯈꯥꯗ ꯑꯣꯟꯊꯔꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯕꯣꯟ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯑꯃꯨꯛꯀꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯑꯗꯣ ꯃꯍꯥꯛꯅ ꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯨꯠꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯝꯐꯥꯗꯣ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯃꯐꯝ ꯑꯗꯣ ꯉꯥꯜꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯩ ꯑꯗꯣ ꯃꯩꯈꯦꯠꯀꯤ ꯃꯉꯥꯜ ꯑꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅꯗꯤ ꯉꯥꯜꯂꯝꯗꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯈꯨꯕꯥꯛ ꯈꯨꯔꯛꯏ ꯃꯗꯨꯗ ꯇꯝꯐꯥ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ ꯑꯁꯣꯝꯗꯅ ꯕꯕꯤꯅꯥꯁꯨ ꯃꯥꯒꯤ ꯇꯨꯝꯂꯒ ꯆꯠꯄꯒꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯂꯒ ꯀꯥꯒꯤ ꯎꯄꯨ ꯑꯗꯨꯗ ꯃꯀꯣꯛꯇꯣ ꯌꯩꯁꯤꯟꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯕꯕꯤꯅꯥꯕꯨ ꯇꯞꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯕꯨ ꯕꯕꯤꯅꯥꯗꯤ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯊꯣꯛꯂꯒ ꯀꯤꯅ ꯌꯦꯡꯂꯤ
ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯕꯤꯅꯥꯅ ꯎꯄꯨ ꯃꯊꯛꯇ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯅ ꯆꯪꯁꯤꯟꯗꯨꯅ ꯎꯄꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯐꯤꯉꯧ ꯁꯦꯠꯄ ꯃꯁꯝ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯗꯣ ꯀꯟꯅ ꯂꯥꯎꯈꯤ ꯃꯗꯨꯗ ꯗꯦꯕꯦꯟꯁꯨ ꯊꯣꯏꯕꯤꯁꯅꯥꯒ ꯕꯕꯤꯅꯥꯒꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯣ ꯇꯥꯔꯗꯨꯅ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯂꯥꯎꯔꯤꯕ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤ ꯃꯁꯤꯗꯒꯤ ꯗꯦꯕꯦꯟꯅ ꯇꯝꯐꯥꯕꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯂꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯀꯥꯗ ꯆꯦꯜꯂꯛꯏ ꯃꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯗꯤ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯗꯦꯕꯦꯟꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯕꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯇꯝꯐꯥꯁꯨ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯈꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯅ ꯂꯣꯏꯅꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯇꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯆꯪꯕ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯨꯄꯥ ꯑꯃꯗ ꯌꯦꯡꯍꯟꯗꯨꯅ ꯎꯠꯊꯣꯛꯂꯤ ꯃꯗꯨꯗ ꯇꯝꯐꯥꯁꯨ ꯌꯦꯡꯕ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯇꯝꯐꯥꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯃꯤꯟꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯦꯁꯣ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯇꯝꯐꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥꯒ ꯋꯥ ꯇꯥꯅꯔꯤ ꯗꯦꯕꯦꯟꯅ ꯌꯨꯝꯁꯦ ꯑꯁꯨꯝ ꯑꯑꯣꯟꯕ ꯂꯥꯛꯏ ꯅꯝꯊꯤꯕ ꯃꯅꯝꯁꯨ ꯑꯃꯨꯛ ꯅꯝꯃꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯁꯨ ꯄꯨꯡ 3:08ꯗꯒꯤ ꯑꯃꯠꯇ ꯍꯦꯟꯗꯦ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯀꯤꯕ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯒ ꯕꯦꯁꯃꯦꯟ ꯀꯥ ꯑꯃꯁꯨ ꯂꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯗꯣ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯍꯥꯡꯉꯤ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯊꯣꯡ ꯂꯣꯜꯂꯤ ꯑꯌꯨꯛ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯎꯆꯦꯛ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯥ ꯎꯆꯦꯛ ꯑꯃꯍꯦꯛꯇ ꯑꯗꯨم ꯁꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯝꯐꯥꯅ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯅꯨꯡꯇꯤꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯅꯦ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯗꯨꯗ ꯀꯦꯁꯣꯅ ꯃꯁꯦ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯊꯋꯥꯏꯒꯨꯝꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯑꯩ ꯕꯦꯁꯃꯦꯟꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯁꯃꯦꯟꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤ ꯈꯪꯂꯤ ꯀꯥ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁꯣꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯇꯪ ꯇꯥꯕ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯩꯁꯅꯥꯅ ꯇꯣꯟꯗꯣꯟꯕꯤꯗ ꯃꯤꯡꯁꯦꯜꯒꯤ ꯏꯁꯩ ꯌꯥꯎꯕ ꯁꯥꯟꯅꯄꯣꯠ ꯑꯃ ꯃꯍꯥꯛꯅ ꯈꯨꯟꯈꯤꯕꯗꯣ ꯑꯃꯨꯛ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟꯕꯤꯗ ꯍꯥꯏꯔꯤ ꯃꯗꯨꯗ ꯇꯣꯟꯗꯣꯟꯕꯤꯅꯁꯨ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯄꯤꯔꯛꯏ ꯂꯩꯁꯅꯥꯅ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗꯤ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯥꯒꯤ ꯑꯀꯣꯏꯕꯗꯣ ꯑꯁꯨꯝ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯦꯞꯄ ꯑꯗꯣ ꯃꯃꯤ ꯇꯥꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕꯤꯅ ꯁꯥꯟꯅꯄꯣꯠ ꯑꯗꯣ ꯐꯪꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯀꯦꯁꯣꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯏꯈꯨꯏ ꯈꯨꯏꯔꯕ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯀꯦꯁꯣꯒꯤ ꯃꯇꯨꯡꯗ ꯊꯧꯔꯤ ꯌꯥꯗꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯀꯦꯁꯣꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯨꯊꯒꯦ ꯇꯧꯔꯛꯄꯗ ꯀꯦꯁꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯈꯠꯈꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯃꯥꯅ ꯎꯔꯤꯕꯗꯣ ꯀꯦꯁꯣꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯗꯦꯕꯦꯟ ꯑꯃꯗꯤ ꯇꯝꯐꯥꯗꯁꯨ ꯌꯨꯝꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯗꯤ ꯑꯃꯥꯏꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯗꯣ ꯇꯥꯟꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯏꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯩꯁꯅꯥꯅ ꯐꯣꯇꯣ ꯈꯔ ꯎꯠꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯁꯥꯈꯤ
ꯑꯗꯨꯒ ꯃꯗꯨ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯅꯔꯤꯛ ꯀꯧꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯟꯅꯕ ꯁꯩꯇꯥꯟ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤ ꯑꯃꯥꯏꯕꯤꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯊꯥ 8ꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯎꯈꯤ ꯃꯗꯨꯗ ꯁꯅꯔꯤꯛꯅ ꯌꯨꯝꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯑꯒ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯁꯥꯏꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯑꯉꯥꯡ ꯑꯃꯁꯨ ꯃꯥꯡꯈꯤ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯁꯅꯔꯤꯛꯀꯤ ꯊꯋꯥꯏ ꯆꯪꯂꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯈꯤ ꯑꯁꯤꯗ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯃꯥꯅ ꯍꯥꯠꯈꯤ इसिंगदा थादरगा हाटपसु याउखी अदुना मफम असिदा थवाई कया अमा लैरिबनी असुमना वारिलिनदुना केसो अमति लैसना वा कया तानरी मदुकी मतुंग मखोई वारी पुनमक खंगलगा युमसिगी मतेंग पांगनबा पुलिस ऑफिसर अमगा बुटकी रेकॉर्ड तौबा कैमरामैन अमगा कौखी तंफाना लैसनादा मखोईकी मचानुपी सिंगना चेन चोंदुना सानदुना लेमिनखिबगी फोटो मयाम अमा उटली मदु उबदा लैसनाना खंगली फोटो असी मखोईना ख्वाइदगी नुंगाइखिबा मतमदा नमखिबा फोटोनी हाइबदो खंखी मसिगी मतुंग लैसना केसो अमति कैमरामैन अदुगा पुन्ना बेसमेंट का अदुदा पुन्ना चंगलई अदुगा मफम अदुदा रेकॉर्ड लौखी अदुबु करिसु उबा फंखिदे मसिगी मतुंग कैमरामैन अदुदी चटखरी मथंगी नुमितनी मखोई हराव हराव ब्रेकफास्ट तौरी अदु लोरगा लैसनादो नुसित कन्ना सिटपदगी फी लौसनबा थोलई असुमना माना फी लौसनबदा फी अमा मतोमता पलांखो अरुदगी पाइथोरई अदुगा तुंगदा कनानो अमा लिपगी मवोंग तोरखी अदुगा फी अदो तंफागी कागी थोंनाव मपादा पाइखली अदुगा थोंनाव अदुदा नपसिंदुना ngahak laiki अदुगा अमुक पाइखी लैसनाना तंफागी कागी थोंनावदा येंबदा सनरिकी थवाई अदो तंफागी फमुंग लोमदा चटखिबदो उखी मदु उबदा लैसनाना तंफागी कारोमदा प्रप्रप लाई अदुपु असोमददी देवेनगी नुपी तंफादो सनरिकी थवाइना चंखिबना हानख्री मदुदा लैसनाना तंफागी कादा चंगलक मतम अदुददी तंफादी करिसु तौदबा अमगुम बाथरूमदा चंगे हाइरमलगा चंख्री नुमिदांगी मतमनी पुलिस ऑफिसर अदो चाखुमदा इसिंग थकपा चंगई मदुदा महाकना नुपी अमना महाकपु का अमतगी कौबगी खोंजल तारई मसिदगी पुलिस अदु का अदुदा असुम लाई अदुबु ऑफिसर अदुना कनानो हाइदुना चंगबददी कनामत लैरमदी मदुदगी माना तुंग ओंथोरपददी ममाई मुसिन मुबी ममितना इरंग लंगबी नुपी अमा ममांगदा लेतुना लैरमबादो उखी मदु उबदा महाक यामना थिना खंखी मसिदगी महाक खंगदुना सेंथोरक्तुना वारी पुंबा केसो अमदी लैसनादा तमखी मरुदगी बबिनासु तुमना तुमना चटपदो अमुक हौरई माना अदुना चटपदा का अदुदा थमलिबा कैमरा सिंग अदुना मतोमता फोटो नमली अदुगा लैसनाना हेडफोनदगी रेकॉर्ड तारी मरुदी बबिनाना चटलिबसे मतोमता नत्ती अंगांग अमसु यावरी हाइबदो खंगलकली बबिनाना असुम चटपदगी थबिसनागी का अदुदा संख्री अदुगा थोंगदो साफु कन्ना थिंजिनखी अदुगा लैसनाना तारी अंगांग अमना बबिनादा नंग नतोमता चटलो हाइबदो तारी मसिदगी लैसना अमदी केसो यावना मखोई युम अदुदा लैरिबा मिसिंग अदो सेंसिंदुना थोंग अदो फकाइरगा येंबददी बबिनादो अकीबा सक्तम अमदा लेपगा लैरमखी अदुगा मनाक्ता थोबिसनादो अंगाउबी अमगुम थरो थरो ओंदुना लैरी तांजा अदुदा लैसना अमदी केसोना लाई खोइरम हौरसी हाइदुना मखोइना लाई खोइरमनबा सेम सारकलै मतम अदुदा बबिनादो सेनखिनबा होनरई मरुदा पुलिस नुपा अदुगा देवेनगना सेनखिदनबा कन्ना फारमी सोमदना केसो अमदी लैसनाना बबिनागी अकोइबदा कैंडल कया थांदुना लाइगी ओइबा लाइरोन कया सोंदुना बबिनाबु कोइपु पुरिबा थवाई असिबु तानथोंनबा होनरई मतम अदुदा ngasai सनरिकी थवाई संखिबी तंफासु मथों मरम खंगदना वा कया ngang होरकलै अदुगा मना अदवाइदा लैरिबा मिसिंग अदुदा मयाना सिकनबा छात्र कया तौबा होरकलै अदुना तौरकपा अदुदा लैरिबा मयामदो बबिनाबु फागद्रा तंफाबु फागद्रा कोकमै ngauri मसिदगी पुलिस ऑफिसर अदुना बबिनाबु फारी अदुगा देवेना तंफाबु फारी तौरिबा मतौ अदुदा देवेनगी मसा सिंगदी कीबना लोइनरी
सोमदना लाइसना अमती केसोना लाइगी थोरम अदुबु लोइसिन्नबा कन्ना होनरई तंजा अदुदा देबेना कोनसिन्दुना थमलिबा तंफाना देबेनगी मखुदांग अदुदा मयाना चिक्तुना उनसा मसेक अमा सेदखरै सैना अदुना देबेन कन्ना लाउदुना तंफाबु थादोखरै मसिदगी तंफाना मनाक अदुदा लैरिबा थोइबी सनाना लाइरिक इनबगी थमलिबा कोलोम अदो पाइरगा मागी मसानुपी अतोम्बी तोंदोनबीदा थिन्नबगी सोंसिल्लई मरुदा देबेना सोंसिल्लक्लगा तोंदोनबीबु सिंथुकनबा होनबदा तंफाना पाइरकपा कोलोम अदुना देबेनगी मनंगंदा थिनखी तंजा अदुदा केसोना तंफागी मंगक्षम अदुदा लाइगी लाइरोन जावरपा खुनाउबी मुक चावबा लंगहुम अमा खंगहुक हुकचिल्लक्तुना किसी किसनखी अदुमना तौरकपा अदुदा तंफादो मया लाउना काथोरक्ले अदुगा मागी मयादगी मुसिनमुबा मैखु मयाम अमा पाइथोरक्तुना मफम अदुदगी पाइखी असमना मैखु अदुना पाइथोकपा हेक लोइबगा तंफादो ज्ञान मांगलगा वांथरई मरुदा असोमदना बाबिनाना माबु फारिबा पुलिस नुपा अदुगी मकोकता मागी मकोकना साफु कन्ना थोमलगा नाथोक्तुना सेनखनबा होनरकपता केसोना तंफागे मंगकता हुकचिनखिबा लंगहुम अदुगा मानबा लंगहुम अमा बाबिनादा हुकचिनखी मतम अदुदा बाबिना कन्ना लाउरमगा महाक्सु ज्ञान मांगदुना हाइथरकई मसिदगी लाइसना अमती केसोना लाई खोइरमबा अदो मपुंग फाना पांथोखी मसकी मतुंग मथंगी नोंग ngaले बाबिना अमती तंफासु वाखल लागली मसिदगी युम अरुदगी केसो लाइसना अमती पुलिस ऑफिसर अदो सननबा सेम सारई मतम अदुदा लाइसनाना युम मसिदा यामना कुइना लैरनु युम मसिदा लैरिबा थवाइसिंग असि कना मतना तानबा ngamloi अदुना नखोइसु युम से थादोकलगा सतख्रो हाइना हाइरमलगा लाइसना केसो अमती पुलिस ऑफिसर अदो सतखी मसिदगी देबेना युम अदुदा नोंग निनी लेरमलगा युम अदो थादोकलमलगा अतोप अमदा सतखी मखोइना चलमदाइदा युम अदुगी मांगोलदा उबाक अमदा बुटकी युम हाइना थारमखी मसिगी मतुंग मखोइ सतखी मखोइना सतखिबा नुमित अदुगी अहिंगदा देबेना थेलंबा वाहिसिंग अदो इरिबा उबाक अदो कनागुंबा अमना फक्तलगा लंगथोकपगुम लाक्तना लंगथोखी मसिगी मतुंग सही अहुम हौख्री नोंजु नुंसा कया लानख्री नोंमा गौरोना अयुकी मतमदा खबर पारिंगई युम अमा निलाम लौजरी हाइदुना खबरदा थेंगनखी मदुदा गौरोदो यामना हराउना इमुंगदा संखी वारी असि मतंग असिदा लोइजरी वारी असिदा सोइखिबा लानखिबा वाहि वता खिबि ताबिरिबसिंगना पुक्चल चाउना ngaकपिगनी वारी असिगी सिजल 2 सोदना पुथोक चरखिनी मयाम गाइबिरमु मयाम बरोइबदा अमुक हन्ना खोइरुमजरी।